ꯑꯩꯁꯤ ꯀꯅꯥꯅꯣ ꯔꯣꯃꯦꯟ ꯃꯆꯥ ꯔꯣꯃꯦꯟ ꯃꯆꯥꯅꯨꯄꯥ ꯐꯣꯔꯦꯅꯔ ꯔꯣꯕꯔꯠ ꯆꯟꯗꯨꯅꯦ ꯅꯪ ꯇꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯥꯛꯀꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯐꯪꯉꯕꯅꯤ ꯁꯣꯏꯗ꯭ꯔꯦ ꯊꯣꯏꯅꯥꯎ ꯄ꯭ꯂꯦꯟ ꯄꯥꯏꯗꯣꯔꯦ ꯑꯗꯨꯝ ꯊꯣꯛꯂꯦ ꯉꯝꯃꯦ ꯀꯩꯒꯤꯅꯣ ꯅꯪ ꯁꯤ ꯈꯨꯠꯁꯤ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯂꯦꯡꯗ꯭ꯔꯥ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯧꯅꯤ ꯇꯧꯔꯣꯏ ꯍꯥꯏꯁꯦ ꯑꯩꯅ ꯍꯌꯦꯡ ꯂꯧꯗꯨꯕ ꯅꯨꯄꯤꯁꯤꯡ ꯂꯦꯞꯇꯨꯔꯤꯕꯅꯦ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯇꯒ ꯊꯦꯡꯅꯕꯗꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯗꯣꯛꯇꯔ ꯑꯣꯏꯔꯁꯨ ꯅꯔꯁ ꯑꯣꯏꯔꯁꯨ ꯍꯥꯏꯕꯅꯦꯕ ꯄꯩꯁꯥ ꯊꯣꯛꯑꯝꯃꯒꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯃꯈꯥ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯗꯥꯏꯂꯣꯛꯁꯦ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯇꯥꯗꯣꯏꯔꯣ ꯑꯗꯨꯝ ꯇꯥꯛꯑꯅꯤ ꯅꯪ ꯍꯪꯕ ꯍꯪꯉꯣ ꯑꯗꯨꯝ ꯇꯥꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯄꯥꯏꯗ꯭ꯔꯤꯁꯦ ꯁꯤ ꯉꯥꯛꯂꯦ ꯍꯧꯒꯠ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅꯦ ꯍꯥꯏꯒꯗꯣꯏꯁꯦ ꯑꯗꯨꯅꯦ ꯁꯤꯃꯤꯗꯤ ꯃꯥ ꯐꯥꯖꯜꯂꯕ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯏꯊꯟꯇ ꯉꯥꯡꯉ ꯂꯩꯍꯧꯏ ꯌꯨꯝ ꯊꯣꯛꯂꯛꯄꯗꯨꯁꯨ ꯂꯨꯄꯥ ꯑꯃ ꯌꯥꯎꯗꯦ ꯕꯣꯇꯜ ꯑꯃꯈꯛ ꯗꯔꯀꯥꯔ ꯇꯥꯕ ꯕꯣꯇꯜꯁꯤꯕꯨ ꯂꯩꯔꯗꯤ ꯇꯣꯏꯂꯦꯠꯀꯤ ꯑꯃ ꯃꯣꯏꯒꯤ ꯏꯁꯤꯡ ꯃꯥꯏ ꯀꯩ ꯇꯥꯕꯁꯤ ꯊꯛꯑꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯎꯁꯪ ꯃꯥꯟꯗꯦꯕꯀꯣ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯍꯦꯛꯇ ꯀꯣꯏꯆꯦꯟ ꯀꯣꯏꯇꯩ ꯃꯤꯅ ꯄꯨꯟ ꯈꯨꯃꯥꯟ ꯑꯃ ꯌꯥꯎꯁꯪ ꯑꯉꯥꯡ ꯀꯥꯟ ꯍꯩꯔ ꯂꯩꯕꯗ ꯍꯧꯖꯤꯛꯅ ꯍꯩꯔꯅꯤ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯗꯣ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯎꯅ ꯌꯥꯅꯤꯅ ꯍꯦꯟꯅ ꯀꯨꯜꯂꯒ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯁꯥꯟꯅ ꯂꯩ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯁꯤ ꯑꯣꯜꯂꯛꯄꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯌꯣꯟꯕꯗ ꯂꯤꯁꯤꯡ ꯌꯧꯕꯗ ꯉꯥꯛꯂꯧꯒꯤ ꯍꯧꯖꯤꯛ ꯄꯣꯗꯀꯥꯁ ꯄꯥꯝꯗ ꯑꯩꯅ ꯊꯥꯖꯅꯤꯡꯉꯣꯏꯕ ꯖꯁ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯉꯝꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯍꯥꯏꯁꯦ ꯐꯖꯅ ꯌꯨꯝꯗꯤ ꯃꯣꯏ ꯖꯪꯒꯜꯗ ꯊꯝꯃꯦ ꯖꯪꯒꯜꯗꯣ ꯐꯨꯗꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ Welcome guys, welcome to Unfiltered YouTubers episode 5. So today I'm here with mayamgi haijege mayamgi Mr. Thoinao Thokchom. Thagatai Thoinao. Welcome to Ngaklou. Kaide han hongsige. Ani apamba dum isena. Oh, sister na haning badu dum kum again lere. Oh, pra ready ne ba. Ai nei hangba loi khum doi ne ba. Ado hangba ga loi khumani so haire. ꯑꯗꯣ ꯍꯪꯗꯧꯕ ꯋꯥꯍꯪꯁꯦ ꯃꯌꯥꯝꯗꯤ ꯁꯦꯝꯃ ꯊꯝꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯅ ꯂꯣꯏ ꯍꯪꯖꯜꯂꯒꯦ ꯉꯁꯤꯗꯤꯅ ꯑꯗꯣ ꯋꯥꯍꯪꯁꯦ ꯖꯔ ꯖꯔ ꯍꯪꯖꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯗꯨꯝ ꯊꯣꯏꯅꯥꯎꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯣꯏ ꯈꯪꯉꯕꯅꯦꯕ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯔꯅꯦ ꯊꯣꯏꯅꯥꯎꯁꯦ ꯍꯥꯏꯗꯅ ꯈꯪꯉꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯦꯟꯅ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯉꯁꯤ ꯊꯣꯏꯅꯥꯎꯁꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯂꯣꯏ ꯈꯪꯗꯣꯛꯍꯧꯔꯁꯦ ꯑꯗꯨꯅ ꯊꯣꯏꯅꯥꯎꯗꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯇꯪ ꯍꯥꯟꯅ ꯊꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯅꯥꯎ ꯊꯣꯛꯆꯣꯝ ꯑꯗꯣ ꯊꯣꯏꯅꯥꯎꯁꯦ ꯑꯩ ꯅꯤꯛꯅꯤꯀꯣ ꯑꯁꯦꯡꯕꯕꯨꯗꯤ ꯅꯠꯇꯦꯕ ꯑꯁꯦꯡꯕꯁꯤ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯑꯁꯦꯡꯕꯁꯤ ꯂꯩꯀꯥꯏ ꯃꯤꯐꯥꯎ ꯄꯥꯛ ꯈꯪꯗꯦꯕ ꯑꯩ ꯍꯥꯏꯗꯣꯛꯇꯕꯗ ꯑꯩꯅ ꯃꯃꯥꯡꯗꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯁꯦꯡꯕꯁꯦ ꯍꯩꯅꯗꯦꯕ ꯑꯗꯨ ꯃꯤꯡꯗꯣ ꯇꯥꯕꯗ ꯌꯥꯝ ꯐꯣꯔꯦꯟ ꯃꯤꯡ ꯌꯥꯝ ꯆꯪꯕ ꯃꯤꯅ ꯌꯥꯝ ꯍꯥꯏꯗꯤ ꯃꯤꯅ ꯌꯥꯝ ꯀꯧꯅꯕ ꯑꯣꯏꯌꯦꯕ ꯔꯣꯕꯥꯔꯠꯁꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯥꯎꯈ꯭ꯔꯦ ꯑꯩꯕꯨ ꯑꯩ ꯃꯤꯡꯅꯦ ꯑꯗꯨꯗꯀꯣ ꯑꯗꯨ ꯑꯗꯨꯝ ꯊꯣꯏꯅꯥꯎ ꯑꯩꯅ ꯈꯪꯉꯦꯕ ꯑꯩꯁꯦ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦ ꯅꯤꯡꯊꯧꯈꯣꯡ ꯕꯖꯥꯔ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯑꯗꯨꯒ ꯀꯣꯂꯦꯖ BSc ꯂꯣꯏꯔꯦ ꯍꯟꯗꯛ ꯂꯣꯏꯈꯤꯕ ꯌꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯥꯕꯨꯡ ꯏꯃꯥꯁꯨ ꯂꯩ ꯄꯥꯕꯨꯡ ꯏꯃꯥꯁꯨ ꯂꯩꯔꯤ ꯄꯥꯕꯨꯡ ꯏꯃꯥ ꯃꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯕꯥꯏꯅ ꯊꯣꯛꯆꯣꯝ ꯔꯣꯃꯦꯟ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤꯅ ꯊꯣꯛꯆꯣꯝ ꯁꯅꯥꯇꯣꯝꯕꯤ ꯊꯣꯛꯆꯣꯝ ꯔꯣꯃꯦꯟ ꯍꯥꯏꯔꯒ ꯊꯣꯛꯆꯣꯝ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏꯔꯒ ꯊꯣꯛꯆꯣꯝ ꯔꯣꯕꯔꯠꯁꯟ ꯍꯥꯏꯕꯅꯦꯕ ꯔꯣꯕꯔꯠꯁꯟ ꯈꯛꯇꯪ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯗꯥ ꯑꯃ ꯂꯩ ꯄꯣꯛꯇꯤ ꯄꯣꯛꯃꯤꯟꯅꯗꯕ ꯑꯗ ꯏꯌꯥꯝꯕꯁꯤꯗꯤ ꯐꯣꯔꯦꯟꯒꯤ ꯃꯃꯤꯡ ꯀꯧꯗꯕꯖꯥꯠꯂ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯧꯋꯦ ꯔꯣꯁꯟ ꯀꯧꯋꯦ ꯔꯣꯁꯟ ꯃꯥꯅ ꯔꯣꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝꯗꯨꯁꯨ ꯍꯦꯟꯅ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯡꯁꯤꯁꯨ ꯔꯣꯕꯔꯠꯁꯟ ꯀꯧꯋꯦ ꯍꯥꯏꯕꯁꯦ ꯉꯍꯥꯟꯈꯩꯗꯤ ꯈꯪꯄꯣꯠꯇꯦꯕ ꯀꯅꯥꯝꯇ ꯑꯗꯣ ꯍꯥꯏꯔꯨꯅꯨ ꯊꯣꯏꯅꯥꯎ ꯑꯗꯨꯝ ꯊꯣꯏꯅꯥꯎ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯐꯣꯔꯦꯟꯒꯤ ꯃꯃꯤꯡ ꯑꯃ ꯀꯧꯔꯝꯃꯦ ꯍꯥꯏꯕꯁꯤꯃꯗꯤ ꯉꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯔꯤꯅꯦꯕ ꯉꯁꯤ ꯈꯛ ꯈꯪꯖꯔꯤꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯆꯠꯅꯕ ꯑꯗꯨꯝ ꯊꯣꯏꯅꯥꯎꯒꯤ ꯌꯨꯇ꯭ꯌꯨꯕ ꯖꯔꯅꯤꯁꯦ ꯃꯁꯤꯃ ꯅꯤꯡꯁꯤꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯃ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯍꯧꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕꯁꯦ ꯅꯣꯡꯃ ꯑꯩꯅ ꯃꯥꯏ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯇꯦꯅ ꯍꯥꯏꯔꯨꯏ ꯑꯗꯨꯒꯤ ꯈꯟꯅꯕ ꯑꯃ ꯌꯥꯎꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯈꯟꯅꯔ ꯀꯩ ꯆꯥꯛ ꯆꯥꯕꯗ ꯈꯟꯅꯕ ꯑꯣꯏꯗꯣꯏꯅꯣ ꯃꯥꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯍꯩꯌꯦꯕꯀꯣ ꯑꯗꯨꯝ ꯑꯩꯒ ꯃꯥꯒ ꯄꯨꯟꯕꯁꯦ ꯑꯗꯨꯝ ꯃꯥꯅ ꯑꯌꯥꯝꯕ ꯊꯣꯡꯕꯤꯌꯦꯕ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯏꯟꯖꯥꯡꯒꯨꯝꯕ ꯍꯥꯏꯗꯤ ꯊꯣꯡꯕ ꯈꯣꯠꯄ ꯃꯥꯅ ꯇꯧꯕ ꯅꯣꯡꯃ ꯃꯥꯅ ꯊꯣꯡꯕ ꯀꯥꯟꯁꯤꯗ ꯑꯃꯅ ꯌꯦꯟ ꯊꯣꯡꯕ ꯀꯥꯟꯗ ꯃꯆꯨꯁꯤ ꯄꯨꯂꯞ ꯍꯩꯖꯤꯟꯊꯣꯛꯈꯤꯕ ꯃꯆꯨ ꯁꯨꯛ ꯃꯇꯨꯝ ꯑꯃ ꯇꯥꯏꯌꯦ ꯃꯆꯨ ꯊꯣꯡꯕ ꯄꯨꯊꯣꯔꯛꯄ ꯑꯗꯩꯗꯤ ꯑꯃꯨꯛ ꯌꯦꯔꯨꯝ ꯍꯧꯔꯦ ꯌꯦꯔꯨꯝꯁꯦ ꯃꯈꯥ ꯑꯃꯨꯛ ꯀꯥꯔꯛꯄ ꯆꯥꯛꯁꯨ ꯆꯦꯡ ꯈꯔ ꯆꯪꯕ ꯑꯗ ꯑꯩꯅ ꯑꯗꯨꯝ ꯂꯛꯅꯔꯨꯔꯤꯅꯦ ꯑꯗꯣ ꯏꯃꯥꯟꯅꯕꯤꯅ ꯂꯤꯊꯣꯛꯎꯔꯦ ꯅꯨꯡꯁꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯆꯥꯛ ꯊꯣꯡꯉ ꯆꯥꯛꯁꯨ ꯄꯤꯖꯕꯤꯕ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕ ꯇꯧꯔ ꯃꯥ ꯑꯩ ꯈꯟꯅꯔꯤꯅꯦ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅꯤꯁꯦ ꯁꯥꯎꯅꯔꯦ ꯑꯩꯁꯦ ꯌꯨꯝ ꯆꯠꯂꯦ ꯌꯨꯝ ꯆꯠꯂ ꯑꯃꯨꯛ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯀꯧꯅꯔꯦ ꯑꯗꯣ ꯈꯠꯅꯕꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯅꯦꯕ ꯅꯣꯏ ꯑꯅꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯤꯀꯨꯞ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯅꯦ ꯍꯥꯏꯗꯤ ꯈꯟꯅꯔꯨꯔꯃꯤꯅ ꯑꯃꯨꯛ
ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯦꯗꯅ ꯈꯟꯅ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕ ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕꯗꯣ ꯑꯣꯏꯕ ꯑꯗꯣ ꯃꯔꯨꯞ ꯑꯅꯤ ꯄꯨꯜꯂꯒ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯈꯤꯕꯁꯦ ꯁꯦ ꯀꯌꯥꯃꯨꯛꯇꯤ ꯀꯨꯏꯈ꯭ꯔꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯧꯔꯛꯄꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯆꯍꯤ ꯃꯉꯥ ꯈꯛꯇꯪ ꯍꯦꯜꯂꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯄꯗꯒꯤꯅꯦ ꯍꯥꯏꯗꯤ ꯊꯣꯏꯅꯥꯎꯗ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯗꯤ ꯐꯪꯈꯤ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯟꯅꯗꯤ ꯃꯥꯏ ꯌꯥꯝ ꯁꯣꯜꯂꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯥꯏ ꯊꯥꯕꯁꯦ ꯈꯔ ꯇꯝꯃꯦ ꯑꯗꯣ ꯃꯥꯏ ꯊꯥꯕ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯍꯣꯏ ꯃꯌꯥꯝꯁꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯀꯣꯃꯦꯗꯤꯒꯤ ꯑꯣꯏꯅ ꯁ꯭ꯀꯤꯠ ꯑꯣꯏꯅ ꯁꯦꯝꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗꯣ ꯁꯤꯁꯦ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯂꯛꯑꯒ ꯇꯧꯔꯛꯄꯁꯦ ꯃꯁꯤꯁꯤꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯔꯤ ꯊꯧꯗꯣꯛꯀ ꯊꯣꯛꯈꯤ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯇ ꯅꯝꯃꯛꯄ ꯍꯥꯏꯁꯤꯃꯛꯇꯕꯨ ꯃꯈꯜ ꯃꯈꯜꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯦꯡꯅꯔꯝꯗꯣꯏꯅꯦꯕ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯀꯥꯎꯕꯒ ꯉꯝꯃꯣꯏꯗꯕ ꯊꯧꯗꯣꯛꯀꯨꯝꯕ ꯑꯃ ꯂꯩ ꯅꯍꯥꯟ ꯊꯤꯅꯨꯡꯉꯩꯗ ꯅꯝꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯀꯦꯃꯦꯔꯥ ꯍꯥꯏꯗꯤ ꯐꯣꯟ ꯊꯥꯜꯂꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯁꯨꯃꯥꯏꯅ ꯅꯝꯕ ꯅꯠꯇꯕꯅꯤ ꯈꯤꯜꯂ ꯅꯝꯕ ꯅꯠꯇꯕꯅꯤ ꯐꯣꯟ ꯊꯥꯜꯂ ꯅꯝꯕꯅꯤꯅ ꯃꯣꯏ ꯍꯅꯨꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯒ ꯈꯟꯅꯕ ꯁꯥꯕ ꯍꯥꯏꯗꯤ ꯀꯣꯏꯅꯕ ꯅꯨꯄꯤ ꯈꯟꯅꯕ ꯁꯥꯕ ꯍꯅꯨꯕ ꯑꯍꯨꯝ ꯇꯧꯔꯒ ꯍꯣꯏ ꯅꯣꯏ ꯀꯩꯗꯧꯔꯤꯅꯣ ꯑꯗꯣ ꯅꯣꯏ ꯑꯍꯜ ꯂꯃꯟ ꯂꯩꯁꯨ ꯎꯗ꯭ꯔꯣ ꯁꯥꯎꯔꯛꯏꯅꯤ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯦ ꯑꯗꯩ ꯁꯣꯝ ꯁꯥꯏꯗꯩ ꯁꯝ ꯀꯛꯄꯗꯤ ꯑꯃꯨꯛ ꯃꯤ ꯑꯅꯤꯃꯨꯛ ꯂꯥꯎꯔꯛꯏꯅꯤ ꯅꯣꯏ ꯎꯁꯤꯠꯇꯕ꯭ꯔꯥ ꯑꯩ ꯑꯗꯩ ꯃꯅꯥꯛ ꯆꯪꯕ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕꯅꯦ ꯈꯣꯠꯄꯅꯦꯅ ꯍꯥꯏꯕꯗꯤ ꯃꯣꯏꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯣ ꯍꯅꯨꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎ ꯂꯩꯔꯦ ꯚꯤꯗꯤꯑꯣꯒ ꯇꯣꯛꯑꯦ ꯃꯥꯡꯉꯦ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯁꯦꯝꯈꯤꯗ꯭ꯔꯦ ꯅꯝꯈꯤꯗꯦ ꯁꯥꯎꯅꯤꯡ ꯇꯣꯛꯈ꯭ꯔꯦ ꯕꯤꯠ ꯂꯩꯇꯦ ꯌꯨꯝ ꯍꯜꯂꯦ ꯉꯁꯥꯏ ꯈꯠꯅꯕꯗꯨꯅ ꯍꯣꯏ ꯃꯔꯝ ꯌꯨꯝ ꯑꯗꯨꯝ ꯑꯣꯏꯔꯀꯥꯟꯗ ꯍꯜꯂꯦ ꯑꯗꯨ ꯕꯤꯠꯇꯣ ꯃꯣꯏꯅ ꯍꯥꯠꯈ꯭ꯔꯦꯕ ꯂꯧꯕꯤꯈ꯭ꯔꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯄꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯣ ꯁꯥꯎꯅꯤꯡꯉꯦ ꯊꯤ ꯍꯣꯏ ꯁꯥꯎꯅꯤꯡꯉꯦ ꯑꯗꯣ ꯁꯥꯎꯅꯤꯡꯕꯁꯦ ꯁꯥꯎꯅꯤꯡꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕꯁꯦ ꯑꯗꯨꯏ ꯃꯤꯀꯨꯞꯇꯨꯗ ꯀꯔꯤ ꯐꯥꯎꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯨꯔꯥ ꯍꯅꯨꯕ ꯑꯅꯤꯗꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯔꯤꯕ ꯏꯆꯟ ꯑꯅꯤꯗꯣ ꯃꯣꯏꯁꯨ ꯏꯀꯥꯏꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯣꯏꯅ ꯀꯩ ꯈꯜꯂꯝꯒꯗꯣꯏꯅꯣ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝ ꯐꯪꯉꯛꯇꯕ ꯂꯝꯂꯥꯞ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯁꯨ ꯅꯝꯗꯕ ꯑꯗꯩ ꯏꯆꯟ ꯑꯅꯤꯗꯨꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯊꯑꯣꯏꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯇꯝ ꯊꯥꯗꯗꯩ ꯃꯇꯝꯗꯨꯁꯨ ꯃꯥꯡꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯃꯥꯡꯕ ꯈꯣꯠꯄ ꯑꯗꯨꯈꯛ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯖꯔꯅꯤꯁꯤꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯀꯥꯟꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯀꯣꯏꯁꯟꯁꯦ ꯍꯪꯉꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯦꯝꯃ ꯊꯝꯈ꯭ꯔꯕꯅꯦꯅ ꯍꯥꯏꯗꯤ ꯁꯤꯁꯨ ꯍꯪꯒꯦꯅ ꯃꯌꯥꯝ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯎꯔꯒ ꯑꯗꯣ ꯀꯣꯏꯁꯟꯁꯦ ꯂꯥꯛꯇꯥꯔꯒꯗꯤ ꯊꯣꯏꯅꯥꯎꯁꯦ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯤ ꯑꯗꯣ ꯃꯁꯤ ꯅꯠꯇꯕ ꯊꯣꯏꯅꯥꯎꯁꯦ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯊꯣꯏꯅꯥꯎꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯁꯤ ꯀꯅꯥꯅꯣ ꯔꯣꯃꯦꯟ ꯃꯆꯥ ꯔꯣꯃꯦꯟ ꯃꯆꯥꯅꯨꯄꯥ ꯐꯣꯔꯦꯅꯔ ꯔꯣꯕꯔꯠꯁꯟꯗꯨꯅꯦ ꯑꯗꯨ ꯍꯥꯏꯗꯣꯏꯅꯦꯕ ꯂꯩꯇꯦ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯇꯧꯗꯦꯕ ꯁꯥꯏꯠꯇ ꯂꯩꯇꯦꯕ ꯑꯗꯣ ꯌꯨꯇ꯭ꯌꯨꯕ ꯅꯠꯇꯕꯁꯦ ꯑꯇꯣꯞꯄꯁꯦ ꯇꯧꯔꯔꯣꯏꯗꯕ꯭ꯔꯥ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯑꯗꯨꯝ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯑꯗꯨꯝ ꯍꯌꯦꯡ ꯋꯥꯏ ꯐꯥꯎ ꯇꯧꯗꯣꯔꯕ꯭ꯔꯥ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯁꯤꯅ ꯀꯦꯔꯤꯌꯔꯁꯦ ꯑꯗꯣ ꯁꯨꯝ ꯃꯇꯝ ꯈꯔ ꯋꯥꯅꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 3-4ꯗꯤ ꯁꯤꯗ ꯑꯗꯨꯝ ꯍꯣꯠꯅꯔꯅꯤ ꯑꯗꯨꯒ ꯁꯨꯝ ꯊꯕꯛ ꯊꯤ ꯇꯥꯝꯃꯤ ꯑꯗꯣ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇꯤ ꯑꯗꯣ ꯑꯩ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯦꯝ ꯑꯃ ꯂꯩꯌꯦ ꯑꯦꯝꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯔꯝꯕ ꯌꯥꯏ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯧꯅꯤ ꯇꯧꯔꯣꯏ ꯍꯥꯏꯁꯦ ꯑꯩꯅ ꯍꯌꯦꯡ ꯂꯧꯗꯣꯔꯤꯕ ꯅꯨꯄꯤꯁꯤꯡ ꯂꯦꯞꯇꯣꯔꯤꯕꯅꯦꯕ ꯍꯥꯏꯔꯣꯔꯥ ꯀꯃꯥꯏꯅ ꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯊꯕꯛ ꯇꯧꯊꯣꯛꯈ꯭ꯔꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯃꯈꯥ ꯇꯥꯕ ꯌꯥꯔꯦꯕ ꯃꯥꯅ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯊꯕꯛ ꯊꯤ ꯇꯥꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯦ ꯊꯕꯛ ꯇꯧꯕꯤ ꯑꯃ ꯊꯤ ꯇꯥꯕ ꯑꯗꯨꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯃꯈꯥ ꯑꯃꯨꯛ ꯆꯠꯊ ꯌꯥꯔꯦ ꯂꯦꯞꯇꯕꯤꯗ ꯑꯗꯨꯝ ꯐꯤꯂꯝ ꯃꯈꯥ ꯁꯝꯅ ꯑꯗꯨꯝ ꯋꯦꯕ ꯁꯤꯔꯤꯁ ꯑꯣꯏꯒꯦꯔꯥ ꯐꯤꯂꯝ ꯃꯇꯦꯛ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯅꯝꯕ ꯌꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯗ ꯌꯨꯇ꯭ꯌꯨꯕꯁꯤꯗꯤ ꯀꯩꯅꯣꯅꯦꯕ ꯃꯇꯝ ꯈꯔꯅ ꯑꯃꯨꯛ ꯄꯩꯁా ꯐꯪꯕ ꯈꯔ ꯑꯃꯅ ꯐꯪꯗꯕ ꯅꯦꯠꯀ ꯊꯤꯡꯒꯗꯤ ꯁꯤꯕꯤꯅꯦꯕ ꯍꯥꯏꯗꯤ ꯀꯟꯇꯦꯟ ꯂꯩꯇ꯭ꯔꯒꯅ ꯋꯥꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤꯈꯩ ꯐꯪꯗꯕ ꯊꯥꯒꯠꯂꯤꯈꯩ ꯐꯪꯕꯅꯦ ꯚ꯭ꯌꯨ ꯆꯠꯂꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯤ ꯑꯃ ꯂꯩꯈ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯇꯧꯕꯤꯁꯦ ꯊꯤꯔꯤꯕ꯭ꯔꯥ ꯊꯤꯔꯤ ꯅꯠꯇ꯭ꯔꯒꯅ ꯀꯟꯅ ꯂꯩꯔꯕ꯭ꯔꯥ ꯊꯤꯔꯤꯕꯅꯦꯕ ꯄꯣꯛꯇ꯭ꯔꯤ ꯊꯤꯔꯤ ꯍꯧꯖꯤꯛ ꯂꯩꯇꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯛꯇ꯭ꯔꯤ ꯍꯥꯏꯁꯦ ꯄꯣꯛꯇ꯭ꯔꯤꯕꯁꯦ ꯄꯣꯛꯑꯝꯕ ꯌꯥꯏ ꯖꯒꯥ ꯑꯝꯗ ꯑꯗꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯩꯅ ꯈꯟꯕꯅ ꯄꯣꯛꯂꯛꯀꯗꯧꯕꯁꯦ ꯍꯥꯟꯅ ꯈꯪꯉꯤꯔ ꯁꯤꯅꯦ ꯅꯠꯇꯦ ꯄꯣꯛꯑꯝꯕ ꯌꯥꯏ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯗ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗꯒ ꯊꯦꯡꯅꯕꯗꯣ ꯋꯥꯈꯟꯗꯒ ꯁꯥꯒꯠꯂꯒ ꯑꯗꯨꯝꯕ ꯑꯃ ꯊꯦꯡꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯃꯤꯠꯀꯁꯦ ꯆꯠ ꯂꯥꯎ ꯍꯣꯏ ꯆꯥꯟꯅꯈ꯭ꯔꯀꯥꯟꯗ ꯃꯤꯠꯀ ꯆꯥꯟꯅꯔꯀꯥꯟꯗ ꯃꯤꯠꯀ ꯌꯦꯡꯅꯔꯒ ꯑꯗꯩ ꯃꯥꯅꯒ ꯅꯔꯁꯀꯨꯝꯕ ꯗꯣꯛꯇꯔꯒꯨꯝꯕꯒ ꯑꯣꯏꯔꯝꯃꯒ ꯑꯩ ꯂꯥꯏꯌꯦꯡꯕꯤꯕꯗꯣ ꯍꯣꯏ ꯂꯥꯏꯌꯦꯡꯕꯤꯕꯗꯣ ꯑꯗꯩ ꯑꯗꯨꯝ ꯑꯩꯈꯣꯏꯅꯤꯗ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯣꯏꯅꯥꯎꯒꯤ ꯑꯦꯝꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯒꯦ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯒꯦ ꯑꯗꯨ ꯅꯠꯇꯦꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯗꯣꯛꯇꯔ ꯑꯣꯏꯔꯁꯨ ꯅꯔꯁ ꯑꯣꯏꯔꯁꯨ ꯍꯥꯏꯕꯅꯦꯕ ꯄꯩꯁꯥ ꯊꯣꯛꯑꯝꯃꯒꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯃꯈꯥ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯍꯥꯏꯗꯤ ꯁꯦꯡꯅ ꯃꯣꯏ ꯑꯇꯩ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯈꯪꯗꯦ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯅꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯐꯥꯎꯕꯗꯣ ꯏꯁꯥꯗ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕꯗꯅꯦꯀꯣ ꯅꯨꯄꯤꯗꯣ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯗꯤ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯑꯣꯏꯔꯣꯏ
ꯍꯥꯏꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯁꯤꯁꯤꯃꯗꯤ ꯑꯩ ꯈꯪꯉꯦꯕ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯣꯛꯇꯅꯕ ꯍꯣꯠꯅꯕꯗꯅꯦ ꯅꯨꯄꯤ ꯊꯕꯛ ꯇꯧꯕ ꯊꯤꯗ꯭ꯔꯤ ꯃꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦ ꯊꯤꯔꯁꯨ ꯌꯥꯏ ꯐꯖꯔꯁꯨ ꯌꯥꯏ ꯂꯣꯏ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯊꯣꯏꯅꯥꯎꯒꯤꯅꯦ ꯑꯗꯨꯝ ꯅꯨꯄꯤꯁꯤꯕꯨꯗꯤ ꯐꯪꯕꯁꯨ ꯑꯣꯏꯔꯁꯅꯣ ꯅꯨꯄꯤ ꯊꯕꯛ ꯇꯧꯕꯤꯁꯦ ꯑꯗꯨꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯃꯔꯛꯇꯒꯤ ꯑꯣꯏꯔꯁꯨ ꯊꯃꯣꯏ ꯆꯥꯎꯕꯤ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯇꯧꯕꯤ ꯊꯣꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯃ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯔꯁꯅꯣ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯋꯤꯁꯁꯦ ꯇꯧꯖꯒꯦ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯐꯤꯂꯝꯒꯨꯝꯕ ꯌꯥꯎꯕ ꯐꯤꯂꯝꯗ ꯈꯣꯡꯗꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯐꯤꯂꯝꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯗꯤ ꯐꯤꯂꯝꯒꯤ ꯃꯆꯥꯅꯦꯅ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯑꯃꯨꯛ ꯑꯗꯨꯗ ꯑꯣꯏꯅ ꯍꯣꯠꯅꯖꯕ ꯋꯥꯅꯤ ꯐꯤꯂꯝꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯄ꯭ꯂꯥꯟꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯌꯦꯡ ꯉꯝꯃꯛꯑꯒꯗꯤ ꯍꯦꯔꯣꯒꯁꯦ ꯀꯨꯝꯃꯛꯇꯣꯏ ꯖꯥꯠꯂꯕ ꯑꯩꯗꯤ ꯍꯦꯔꯣ ꯆꯥꯟꯅꯔꯣꯏ ꯍꯦꯔꯣ ꯆꯥꯔꯤ ꯑꯩ ꯍꯦꯔꯣ ꯆꯥꯟꯅ ꯕ꯭ꯂꯣꯛ ꯀꯩꯅꯣ ꯆꯥꯔꯅꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯐ꯭ꯂꯣꯞ ꯆꯠꯂꯅꯤꯕ ꯑꯗꯨꯗꯤ ꯊꯣꯏꯅꯥꯎꯒꯤ ꯔꯣꯜꯁꯦ ꯀꯣꯃꯦꯗꯤ ꯚꯤꯂꯤꯌꯟꯒꯨꯝꯕꯗ ꯂꯥꯛꯇꯣꯏꯔꯥ ꯀꯣꯃꯦꯗꯤꯗ ꯀꯣꯃꯦꯗꯤ ꯑꯣꯏꯅ ꯇꯧꯒꯦ ꯀꯣꯃꯦꯗꯤ ꯄꯥꯝꯃꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏ ꯂꯩꯗꯅ ꯖꯣꯁꯦꯞ ꯈꯣꯏ ꯔꯪꯂꯥ ꯃꯌꯥꯝ ꯂꯩꯇ꯭ꯔꯥ ꯁꯨꯝꯕ ꯀꯣꯃꯦꯗꯤ ꯍꯣꯏ ꯃꯤꯡ ꯑꯣꯏꯅꯁꯨ ꯄꯟꯕꯤꯔꯝꯃꯦ ꯄꯥꯝꯁꯨ ꯄꯥꯝꯖꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯃꯦꯗꯤꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯐꯤꯂꯝꯗꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤꯔꯝꯒꯅꯤ ꯌꯦꯡꯉꯦ ꯀꯣ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯦ ꯑꯗꯣ ꯁꯨꯝ ꯌꯦꯡꯉꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯊꯣꯏꯅꯥꯎꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯌꯟ ꯃꯌꯥꯝꯁꯤꯗꯒꯤ ꯗꯥꯏꯂꯣꯛ ꯑꯃꯇꯪꯒ ꯇꯧꯕꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯐꯤꯂꯝ ꯀꯨꯝꯗꯧꯔꯕꯅꯦ ꯂꯩꯇꯦ ꯍꯥꯏꯔꯛꯇꯦ ꯀꯅꯥꯝꯇ ꯀꯨꯝꯃꯣꯏ ꯉꯁꯤꯗꯒꯤ ꯀꯨꯝꯃꯅꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯐꯤꯂꯝꯅꯦ ꯈꯜꯂꯁꯦꯕ ꯑꯗꯨꯝ ꯁꯤꯟ ꯃꯇꯦꯛ ꯑꯃ ꯁꯥꯒꯠꯂꯁꯦꯕ ꯑꯗꯨꯗꯤ ꯍꯣꯏ ꯃꯌꯥꯝꯒꯤ ꯀꯣꯃꯦꯗꯤꯌꯟꯗꯒꯤ ꯗꯥꯏꯂꯣꯛꯁꯦ ꯇꯧꯗ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯗꯥꯏꯂꯣꯛ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯐꯤꯂꯝꯅꯦ ꯈꯜꯂꯒ ꯍꯣꯏ ꯑꯩꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯗꯥꯏꯂꯣꯛ ꯑꯃ ꯇꯧ ꯍꯥꯏꯔꯕ ꯍꯣꯏ ꯄꯥꯝꯖꯕ ꯗꯥꯏꯂꯣꯛ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯁꯤ ꯀꯦꯃꯦꯔꯥꯒ ꯅꯝꯃꯤꯁꯦ ꯅꯣꯏ ꯁꯤꯁꯦ ꯐꯤꯂꯝꯅꯦ ꯈꯪꯉꯝꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯏ ꯈꯜꯂꯁꯦ ꯈꯪꯉꯝꯗꯕ ꯌꯥꯏ ꯁꯨꯝ ꯇꯧꯔꯛꯀꯦꯀꯣ ꯋꯥꯔꯤ ꯁꯥꯟꯅ ꯇꯧꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯏꯌꯦ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇꯧꯕꯗꯤ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯗꯤ ꯍꯪꯉꯣ ꯅꯪ ꯍꯪꯅꯤꯡꯕ ꯀꯩꯅꯣ ꯁꯥꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯊꯥ ꯁꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯍꯪꯉꯤꯅꯦꯕ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯊꯥ ꯁꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯥꯡꯉꯛꯑꯒ ꯅꯪꯁꯦ ꯈꯨꯝꯃꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯀꯣꯃꯦꯗꯤꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗ ꯐꯤꯂꯝꯁꯤꯗ ꯑꯩꯁꯤꯁꯨ ꯑꯃꯨꯛ ꯀꯨꯝꯕ ꯌꯥꯎꯁꯟꯈꯤꯁꯦꯕ ꯌꯥꯎꯁꯤꯟꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯏꯅ ꯗꯥꯏꯂꯣꯛ ꯇꯧ ꯂꯩꯕꯗꯤ ꯐꯖꯗꯦꯕ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯤꯁꯇꯔꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯇꯧꯔꯛꯇꯣꯏꯕ ꯑꯩꯒꯤ ꯗꯥꯏꯂꯣꯛꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯃ ꯇꯧꯔꯛꯇꯣꯏꯅꯦ ꯑꯩ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈꯤꯕ ꯌꯥꯝ ꯃꯤꯅ ꯌꯥꯝ ꯍꯥꯏꯗꯤ ꯄꯥꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯤꯅ ꯅꯪ ꯑꯗꯨꯗꯣ ꯐꯖꯩ ꯍꯥꯏꯔꯛꯈꯤꯕ ꯄꯣꯠꯅꯦꯕ ꯁꯨꯝ ꯇꯧꯔꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯏꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯗꯥꯏꯂꯣꯛꯁꯦ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯇꯥꯗꯣꯏꯔꯣ ꯑꯗꯨꯝ ꯊꯣꯏꯅꯥꯎ ꯇꯥꯛꯑꯅꯤ ꯅꯪ ꯍꯪꯅꯤꯡꯕ ꯍꯪꯉꯣ ꯑꯗꯨꯝ ꯇꯥꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯄꯥꯏꯗ꯭ꯔꯤꯁꯦ ꯍꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔ ꯄꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩ ꯇꯧꯔꯤꯁꯤ ꯈꯪꯕ꯭ꯔꯕ ꯇꯧꯔꯛꯏꯁꯦ ꯈꯪꯗꯤꯌꯦ ꯑꯃꯨꯛ ꯈꯪꯗ꯭ꯔꯤꯕꯕ ꯍꯣꯏ ꯑꯩꯒꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯅꯧꯅ ꯍꯧꯔꯛꯄꯗꯀꯣ ꯌꯥꯝꯅ ꯃꯤꯅ ꯑꯩ ꯎꯕ ꯅꯪꯒꯤ ꯅꯅꯥ ꯄꯪꯕꯩ ꯍꯦ ꯇꯧꯕꯗꯣ ꯇꯣꯛꯑꯕ ꯍꯥꯏꯅ ꯍꯪꯕ ꯑꯃ ꯌꯥꯎꯈꯤꯕ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯒꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯇꯟꯗꯣ ꯃꯥꯒꯤꯁꯨ ꯇꯨꯄꯤꯗꯩ ꯍꯧꯈꯤꯗꯅ ꯇꯨꯄꯤ ꯎꯞꯄꯒ ꯑꯗꯨꯝ ꯎꯕꯨ ꯀꯥꯔꯗꯤ ꯀꯩꯅꯣꯝ ꯂꯩꯗꯅ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯕꯗꯣ ꯀꯔꯤꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯎꯕꯨ ꯀꯥꯔꯗꯤ ꯌꯣꯡ ꯇꯨꯄꯤ ꯎꯞꯄꯒ ꯇꯧꯕꯗꯣ ꯍꯣꯏ ꯂꯐꯨꯗꯤ ꯀꯥꯗ꯭ꯔꯁꯨ ꯍꯣꯏ ꯌꯥꯔꯦ ꯀꯥꯏ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯔꯕ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯚꯤꯗꯤꯑꯣꯗ ꯃꯤꯅ ꯋꯥ ꯍꯉꯥꯡ ꯈꯨꯗꯤꯡꯒꯤ ꯍꯦ ꯇꯧꯕ ꯑꯃ ꯂꯩꯕ ꯑꯗꯨ ꯑꯩꯅ ꯇꯧ ꯅꯣꯏ ꯑꯗꯨ ꯈꯪꯍꯧꯗꯕꯩꯅꯤ ꯈꯪꯍꯧꯗꯕ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯍꯣꯏ ꯃꯃꯥꯡꯗ ꯂꯤꯈꯤꯕꯒꯤ ꯂꯤꯈꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯍꯦ ꯇꯧꯕꯁꯤꯗꯪꯗ ꯂꯣꯏꯗꯣꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯇꯦ ꯑꯩꯗꯤ ꯁꯦꯡꯅ ꯀꯩꯅꯣ ꯇꯧ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯁ꯭ꯀ꯭ꯔꯤꯞ ꯏꯔ ꯅꯝꯗꯦꯕ ꯉꯁꯤꯁꯦ ꯑꯩꯒ ꯁꯥꯏ ꯍꯥꯏꯅꯅꯤ ꯁꯥꯏ ꯅꯝꯁꯦ ꯍꯥꯏꯅꯔꯅꯤ ꯀꯣꯛꯇ ꯊꯣꯛꯄꯗꯣ ꯉꯥꯛꯇꯗ ꯅꯝꯕꯅꯦꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯀꯔꯤꯝ ꯈꯪꯗꯦ ꯉꯥꯡꯈꯤ ꯉꯥꯡꯕ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯣꯃꯦꯗꯤꯁꯤꯁꯨ ꯃꯥ ꯇꯧ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯩꯇꯦꯕ ꯑꯇꯩꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯁꯨꯝ ꯑꯩꯗꯤ ꯉꯥꯏꯍꯥꯛꯀꯤ ꯀꯣꯛꯇ ꯊꯣꯛꯂꯛꯄꯗꯣ ꯑꯗꯣ ꯄꯪꯇꯧ ꯇꯧꯕ ꯑꯣꯀꯦ ꯑꯁꯤ ꯑꯗꯨ ꯇꯧꯔꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯕ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯂꯥꯛꯑꯒꯦꯕꯀꯣ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯇꯦꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤꯒꯦ ꯕꯤꯒꯦꯁ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯦ ꯁꯤꯝꯇꯪ ꯃꯌꯥꯝꯗ ꯔꯤꯚꯤꯜ ꯇꯧꯔꯣ ꯂꯩꯇꯦ ꯃꯩꯁꯦ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄꯁꯤꯡꯁꯦ ꯑꯩꯗꯤ ꯍꯦꯛꯇ ꯉꯥꯎꯋꯦ ꯈꯨꯝꯕꯝ ꯈꯪꯗꯦꯕ ꯑꯗꯨꯝ ꯈꯜꯂꯒ ꯈꯨꯝꯕ ꯌꯥꯝ ꯇꯞꯅ ꯈꯨꯝꯕꯁꯨ ꯌꯥꯏꯌꯦ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯔꯤꯚꯤꯜꯗꯤ ꯇꯧꯔꯝꯗꯕ ꯌꯥꯔꯣꯏ ꯕꯤꯒꯦꯁ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯤꯃ ꯑꯩꯗꯤ ꯈꯪꯗꯦ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯄꯪꯍꯤꯡ ꯍꯤꯡꯕ ꯃꯤꯅꯦꯃꯤ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤꯒ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕ ꯂꯩꯇꯦꯕ ꯑꯩꯒꯤꯗꯤ ꯉꯁꯤ ꯀꯩꯗꯧꯅꯤ ꯑꯩꯒꯤ ꯑꯃ ꯂꯩꯌꯦ ꯃꯤꯅꯤꯠ 5 ꯅꯨꯡꯉꯥꯏꯕ ꯃꯤꯅꯤꯠ 5 ꯅꯣꯛꯄ ꯃꯤꯅꯤꯠ 5 ꯁꯥꯎꯕ ꯃꯤꯅꯤꯠ 5 ꯀꯞꯄꯅꯦꯕ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯀꯞꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯅꯤ ꯑꯉꯥꯎꯕꯩ ꯇꯥꯏꯞ ꯇꯧꯕꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯍꯧꯖꯤꯛꯀꯤ ꯃꯤꯅꯤꯠ 5ꯗꯤ ꯃꯤꯅꯤꯠ 5 ꯐꯥꯖꯤꯜꯂꯛ ꯀꯣꯛ ꯂꯩꯇꯕꯅꯦꯕ ꯑꯗꯨꯅꯦ ꯃꯤꯅꯤꯠ 5 ꯐꯥꯖꯤꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩ ꯍꯧꯒꯠ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯑꯩꯁꯦ ꯑꯗꯨꯅꯦ ꯍꯥꯏꯒꯗꯣꯏꯁꯦ ꯑꯗꯨꯅꯦ ꯁꯤ ꯃꯤꯅꯤꯠ 5 ꯐꯥꯖꯤꯜꯂꯛꯄ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯏꯊꯟꯇ ꯉꯥꯡꯉ ꯂꯩꯍꯧꯕꯒꯤ ꯐꯤꯕꯝ ꯑꯃꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯁꯥꯒꯠꯂꯛꯑꯦ ꯌꯥꯝ ꯂꯩꯇꯕꯅꯦ ꯍꯥꯏꯕ ꯑꯩꯁꯦ
ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯄꯨꯟꯁꯤꯕꯗ ꯑꯗꯨꯝ ꯍꯥꯏꯗꯣ ꯁꯤ ꯀꯩꯅꯣ ꯃꯤꯅꯤ ꯁꯤ ꯃꯤꯁꯤ ꯃꯤꯌꯥꯝ ꯃꯁꯨ ꯃꯥꯟꯅꯗꯕꯅꯤ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯍꯧꯒꯠꯂꯒꯗꯤ ꯆꯠꯄꯤꯈꯤꯅꯣꯕ ꯎꯝ ꯅꯪ ꯁꯥꯎꯅꯤꯡꯉꯁꯨ ꯁꯤꯗ ꯑꯗꯨꯝ ꯁꯥꯎꯕꯤꯌꯨ ꯁꯥꯎꯔꯦ ꯑꯗꯒꯤꯗꯤ ꯅꯣꯛꯅꯤꯡꯉꯁꯨ ꯁꯥꯏꯗ ꯑꯗꯨꯝ ꯅꯣꯛꯄꯤꯌꯨ ꯑꯃꯨꯛ ꯁꯥꯎꯔꯦ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯀꯥꯏꯌꯣ ꯑꯣꯀꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯦꯛꯁꯇ ꯍꯪꯗꯣꯏ ꯀꯣꯏꯁꯟꯁꯦ ꯁꯤꯁꯨ ꯂꯩꯇꯦꯅꯗꯤ ꯍꯥꯏꯔꯛꯀꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯈꯪꯗꯦ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯑꯩ ꯑꯣꯏꯅ ꯈꯨꯏꯔ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯩ ꯀꯣꯏꯁꯟꯒꯨꯝꯕ ꯍꯪꯕꯁꯦ ꯑꯩꯗꯤ ꯑꯗꯨꯅ ꯑꯩꯅ ꯅꯣꯏꯅ ꯍꯪꯅꯤꯡꯕ ꯍꯪꯉꯣ ꯑꯩꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯁꯦ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯕꯗꯣ ꯑꯗꯣ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯑꯦꯗꯚꯥꯏꯁꯇꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯑꯝꯒꯅꯤ ꯉꯁꯤꯐꯥꯎꯗꯀꯣ ꯑꯗꯣ ꯇꯥꯔꯛꯄ ꯃꯌꯥꯝꯁꯤꯗꯩꯁꯤꯗꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯩꯅꯗꯕ ꯌꯥꯝ ꯇꯥꯅꯤꯡꯗꯕ ꯑꯦꯗꯚꯥꯏꯁ ꯍꯥꯏꯇꯥꯔꯦ ꯌꯨ ꯉꯥꯎꯔ ꯉꯥꯡꯕ ꯃꯥꯅ ꯌꯨ ꯌꯨ ꯉꯥꯎꯔꯒ ꯊꯛꯆꯤꯜꯂꯒ ꯉꯥꯡꯕꯁꯤꯡꯗꯤ ꯁꯨꯡꯇꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯨ ꯊꯛꯇꯕꯤꯗ ꯉꯥꯡꯕꯗꯤ ꯑꯗꯨꯝ ꯇꯥꯏꯑꯕ ꯑꯩꯈꯣꯏꯁꯦ ꯌꯨꯒ ꯉꯥꯎꯔꯒꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯨꯝꯕ ꯑꯗꯨꯝ ꯑꯗꯨ ꯇꯥꯗꯤ ꯇꯥꯁꯤꯟꯅꯗꯣꯏꯕ ꯑꯗꯨꯗꯨꯒ ꯅꯥꯀꯣꯡꯗꯗꯤ ꯁꯨꯃꯥꯏꯅ ꯆꯪꯉ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯌꯨ ꯉꯥꯎꯕ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯁꯨꯃꯥꯏꯅ ꯇꯥꯅꯤꯡꯗꯦ ꯌꯨ ꯉꯥꯎꯕꯁꯤ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯊꯕꯛꯁꯦ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯤꯗꯩꯁꯤꯗ ꯀꯣꯂꯦꯖꯁꯨ ꯀꯥꯔꯝꯃꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯦ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯤ ꯀꯔꯥ ꯍꯥꯏꯗꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯕꯤꯔꯝꯒꯅꯤ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯣ ꯌꯥꯝꯃꯦ ꯊꯕꯛ ꯑꯩꯅ ꯇꯧꯕ ꯃꯁꯤꯡ ꯀꯔꯤ ꯇꯧꯔꯒ ꯂꯥꯛꯑꯦ ꯌꯥꯝꯃꯤꯗ ꯃꯁꯤꯡ ꯊꯤ ꯅꯣꯏ ꯊꯥꯖꯔꯣꯏ ꯑꯩ ꯂꯤꯔꯗꯤ ꯂꯤꯕꯤꯔꯛꯑꯣ ꯑꯗꯨꯝ ꯍꯥꯏꯔꯣꯔꯥ ꯑꯩꯅ ꯇꯧꯕ ꯍꯥꯏꯕꯤꯔꯛꯑꯣ ꯃꯁꯤꯡꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯦ ꯗ꯭ꯔꯦꯟ ꯁꯥꯕ ꯗ꯭ꯔꯦꯟ ꯆꯟꯕꯗꯣ ꯍꯖꯤꯔꯥ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯩ ꯆꯦꯛ ꯁꯨꯕ ꯁꯨꯔꯦ ꯑꯗꯩ ꯅꯨꯡ ꯁꯨꯕ ꯁꯨꯔꯦ ꯑꯗꯩ ꯈꯣꯡꯎꯞ ꯌꯣꯟꯕ ꯔꯦꯁꯇꯨꯔꯦꯟ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯃꯄꯥꯟꯂꯣꯝꯗꯒ ꯆꯠꯂꯒ ꯀꯩꯅꯣ ꯄꯩꯁꯥ ꯕꯦꯛ ꯀꯩꯀꯩ ꯂꯣꯏ ꯍꯨꯔꯥꯜꯍꯧꯕ ATM ꯀꯩꯀꯩ ꯑꯗꯨꯒ ꯀꯩꯅꯣ ꯇꯧ ꯃꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯇꯣ ꯑꯗꯨꯗꯒ ꯅꯣꯡꯃꯩ ꯆꯔꯥ ꯅꯥꯝ ꯆꯥꯏ ꯑꯗꯨ ꯍꯤꯡꯉꯛꯈꯤꯕ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯗ ꯑꯗꯣ ꯊꯕꯛꯇꯤ ꯁꯨꯔꯦ ꯃꯈꯜ ꯊꯕꯛ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯪꯖꯒꯦ ꯇꯧꯕ ꯀꯣꯏꯁꯟꯁꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯇꯧꯔꯛꯏꯕ ꯊꯕꯛ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯃꯈꯜ ꯊꯦꯡꯅꯔꯛꯄꯁꯤꯗꯅꯦ ꯇꯧꯈꯤꯕꯗꯒꯤ ꯇꯧꯔꯔꯣꯏꯗꯧꯕ ꯇꯧꯒꯦ ꯈꯟꯈꯤꯗ꯭ꯔꯕ ꯊꯕꯛ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯒꯤ ꯇꯧꯅꯤꯡꯈꯤꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯆꯠꯄ ꯄꯨꯟꯁꯤꯗ ꯆꯠꯂꯔꯣꯏ ꯑꯗꯨꯃ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯆꯠꯅꯤꯡꯗꯕꯒꯤ ꯑꯩꯉꯣꯟꯗ ꯃꯔꯝꯁꯦ ꯁꯨꯡꯆꯠ ꯆꯠꯅꯤꯡꯗ꯭ꯔꯦ ꯂꯥꯛ ꯑꯃ ꯃꯔꯝꯗꯣ ꯄꯤꯒꯦ ꯋꯥꯈꯤꯕꯗꯣ ꯂꯥꯛ ꯑꯃ ꯄꯤꯒꯦꯁꯨ ꯑꯩ ꯆꯠꯂꯔꯣꯏ ꯁꯦꯡꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯃꯥꯡ ꯃꯄꯥꯟꯂꯣꯝ ꯆꯠꯂꯦ ꯄꯩꯁꯥꯒꯁꯦ ꯁꯥꯒꯠꯇꯅ ꯏꯃꯥ ꯏꯄꯥꯗꯩ ꯈꯔ ꯂꯧꯈꯠꯇꯅ ꯑꯩ ꯑꯥ ꯂꯩꯔꯒ ꯊꯕꯛ ꯇꯧꯔꯒ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯇꯧꯗ꯭ꯔꯤꯕꯗꯨꯗ ꯂꯩꯔꯒ ꯄꯩꯁꯥ ꯊꯥꯔꯛꯇꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯆꯠꯂꯤ ꯑꯗꯨꯒ ꯊꯕꯛꯁꯦ ꯑꯐꯕꯅ ꯑꯥ ꯌꯧꯔꯒ ꯀꯣꯟ ꯐꯦꯡꯍꯜꯂꯛꯇꯅ ꯑꯣꯟꯅ ꯇꯩꯅꯕ ꯍꯣꯏ ꯇꯧꯔꯛꯄꯁꯦ ꯑꯣꯟꯅ ꯇꯩꯅꯕ ꯊꯕꯛ ꯊꯦꯡꯅꯕ ꯑꯗꯨꯁꯨ ꯀꯩꯅꯣ ꯈꯤꯇꯪ ꯅꯥꯟꯕ ꯑꯣꯏꯗꯤ ꯑꯩ ꯐꯦꯡꯕꯤꯒꯦ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯥꯏ ꯍꯣꯇꯦꯜꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯀꯣꯟ ꯐꯦꯡꯍꯜꯂꯤꯅꯤ 12,000 ꯁꯥꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯩ ꯁꯥꯎꯅꯤꯡꯕꯗ ꯐꯥꯎꯔꯦꯕ ꯑꯗꯨ ꯀꯦꯔꯂꯥꯗꯅꯦꯕ ꯑꯗꯨ ꯀꯦꯔꯂꯥ ꯆꯠꯄꯁꯤꯁꯨ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯑꯃꯨꯛ ꯇ꯭ꯔꯦꯟꯗ ꯀꯩꯅꯣ ꯅꯨꯃꯤꯠ 5ꯅꯤ ꯇꯣꯡꯉꯤꯅꯦꯕ ꯋꯥꯅ ꯌꯥꯝ ꯆꯠꯄꯗꯣ ꯑꯗꯨꯒꯗꯤ ꯑꯗꯨ ꯌꯧꯔꯒ ꯀꯣꯟ ꯐꯦꯡꯍꯜꯂꯛꯑꯦ ꯑꯗꯣ ꯀꯣꯟ ꯐꯦꯡꯕꯗ ꯑꯩꯈꯣꯏ ꯁꯥꯎꯔ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯑꯦ ꯁꯤꯗꯤ ꯆꯠꯂꯔꯣꯏꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯌꯨꯝꯗ ꯊꯣꯔꯛꯄ ꯀꯥꯟꯁꯤꯗ ꯑꯗꯨ ꯌꯨꯝꯗ ꯊꯣꯛꯂꯛꯇꯦ ꯑꯃꯨꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯁꯦ ꯍꯥꯏꯅꯔꯦꯕ ꯑꯩꯈꯣꯏꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯁꯤꯅꯦꯕ ꯑꯗꯨ ꯆꯠꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯧꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯀꯩ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗꯣ ꯑꯗꯨꯅ ꯑꯌꯨꯛ ꯄꯨꯡ 9ꯁꯤꯐꯥꯎ ꯇꯨꯝꯗꯕꯤ ꯂꯝ ꯁꯪꯗꯣꯏꯅꯦ ꯑꯗꯨꯁꯨ ꯀꯥꯡꯂꯛꯇ ꯑꯗꯨꯗꯣ ꯍꯜꯂꯛꯑꯦ ꯑꯗꯨ ꯂꯣꯏꯔꯨꯔꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯇꯨꯝꯕ ꯑꯌꯨꯛ ꯇꯨꯝꯕ ꯍꯜꯂꯛꯄꯁꯤꯅ ꯌꯨꯝꯁꯦ ꯃꯣꯏ ꯖꯪꯒꯜꯗ ꯊꯝꯃꯦ ꯖꯪꯒꯜꯗ ꯑꯣꯏꯕꯒꯤ ꯀꯥꯡꯁꯦ ꯑꯗꯨꯝ ꯍꯥꯏꯅ ꯃꯥꯕꯁꯦ ꯀꯥꯡꯁꯦ ꯄꯇꯛ ꯄꯇꯛ ꯄꯥꯜꯂꯦ ꯑꯗꯨꯝ ꯀꯥꯡꯈꯟ ꯈꯜꯂ ꯇꯨꯝꯃꯦ ꯀꯥꯡꯈꯟꯁꯦ ꯉꯥꯔ ꯇꯨꯝꯕ ꯌꯩꯍꯦꯞ ꯊꯤꯕꯅꯤꯅ ꯁꯤꯁꯦ ꯍꯣꯏ ꯉꯥꯎ ꯂꯩꯔꯝꯃꯦ ꯅꯥꯔꯦ ꯑꯩꯗꯤ ꯃꯣꯏ ꯀꯥꯡ ꯆꯤꯛꯄꯗ ꯅꯥꯕꯩꯗꯣ ꯅꯥꯔꯦ ꯑꯗꯨꯗꯤ ꯀꯨꯏ ꯅꯥꯔꯦ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯅꯥꯔꯦ ꯑꯗꯨ ꯐꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏꯗ ꯀꯞꯄ ꯍꯥꯏꯔꯦ ꯃꯃꯥ ꯌꯨꯝ ꯊꯣꯔꯛꯑꯒꯦ ꯑꯩ ꯁꯤ ꯂꯩꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏꯗ ꯑꯩ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄꯤꯔꯣ ꯍꯥꯏ ꯃꯣꯏꯁꯨ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯅ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯀꯩꯅꯣꯗ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯉꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯊꯕꯛꯇꯣ ꯆꯪꯉꯕꯅꯤꯅ ꯄꯩꯁꯥ ꯐꯪꯉ ꯊꯣꯔꯛꯑꯣ ꯍꯥꯏꯔꯦ ꯐꯔꯦꯗꯤ ꯆꯠꯂꯒꯦ ꯑꯗꯨꯗ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯨꯛ ꯄꯤꯔꯤ ꯑꯗꯨꯅ ꯀꯝꯄꯥꯔꯠꯃꯦꯟ ꯁꯦꯟꯅꯕꯒꯤ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗ ꯑꯃꯗꯨꯗꯤ ꯈꯔ ꯇꯨꯝꯃꯦꯕ ꯍꯨꯔꯥꯜꯂꯒ ꯑꯃꯗꯨꯗꯤ ꯀꯔꯤꯝ ꯇꯨꯝ ꯌꯥꯗꯦꯕ ꯑꯩꯅ ꯅꯣꯡꯃꯥꯏ ꯇꯨꯝꯃꯨꯔꯦ ꯐꯣꯇꯣ ꯑꯃ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯤ ꯁꯤ ꯀꯩꯗꯧꯕ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯁꯥꯏꯅ ꯃꯤꯗꯣ ꯑꯩ ꯋꯥꯕꯩ ꯇꯨꯝꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯍꯞꯇꯥꯃꯨꯛꯁꯨ ꯄꯥꯛ ꯇꯨꯝꯃꯛꯇ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯅ ꯉꯥꯛꯇꯪ ꯇꯨꯝꯃꯨꯔꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯨꯗ ꯍꯥꯏꯅ ꯗꯥꯏꯔꯦꯛꯀ ꯆꯪꯁꯤꯜꯂꯦ ꯐꯣꯇꯣ ꯅꯝꯃꯤ ꯃꯤ ꯃꯃꯥꯏꯗꯨꯗ ꯑꯗꯨ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯤ ꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣ ꯑꯩ ꯏꯀꯥꯏꯕꯗꯅ ꯊꯕꯛꯇꯣ ꯌꯥꯎꯔꯔꯣꯏꯅ ꯇꯣꯛꯊꯣꯛꯑꯒ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯇ ꯌꯥꯎꯔꯦ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯇ ꯑꯗꯨꯝ ꯌꯥꯎꯔ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯇꯥꯜꯂꯒ ꯑꯃꯨꯛ ꯌꯨꯝ ꯊꯣꯛꯂꯛꯄꯗꯨꯁꯨ ꯂꯨꯄꯥ ꯑꯃ ꯌꯥꯎꯗꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄ 8,000ꯁꯦ ꯁꯤꯗ ꯂꯨꯄꯥ ꯀꯩꯅꯣ ꯂꯦꯝꯃꯦ 9 ꯂꯦꯝꯃꯦꯕ ꯂꯨꯄꯥ 9 ꯂꯦꯝꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒ ꯆꯠꯃꯤꯟꯅꯕꯅꯦꯕ ꯃꯉꯣꯟꯗꯅ ꯀꯩꯅꯣ ꯌꯥꯎ ꯂꯨꯄꯥ 12 ꯌꯥꯎꯕ ꯑꯗ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯅ ꯀꯛꯑꯀꯥꯟꯗ ꯂꯥꯛꯄ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗ ꯅꯠꯇꯦ ꯀꯣꯜꯀꯇꯥꯗꯩ ꯀꯣꯜꯀꯇꯥ ꯐꯥꯎꯗꯤ ꯂꯥꯛꯑꯕ ꯑꯗ ꯐ꯭ꯂꯥꯏꯠꯁꯦ 2ꯔꯛ ꯇꯣꯡꯕ ꯑꯣꯏꯕ ꯑꯗ ꯀꯣꯜꯀꯇꯥ ꯌꯧꯔꯀꯥꯟꯗ ꯏꯁꯤꯡꯁꯦ ꯈꯣꯏꯌꯥꯡꯉꯕ
ꯏꯁꯤꯡ ꯊꯛ ꯑꯩꯁꯦ ꯏꯁꯤꯡꯁꯦ ꯊꯛ ꯃꯣꯏ ꯃꯅꯨꯡꯗꯤ ꯌꯥꯝ ꯇꯥꯡꯉꯦꯗꯅ ꯏꯁꯤꯡ ꯕꯣꯇꯜ ꯁꯨꯛ ꯆꯥꯎꯕꯗꯣ ꯂꯨꯄꯥ 80 ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯂꯨꯄꯥ 10 ꯈꯛ ꯌꯥꯎꯕ ꯑꯁꯤ ꯀꯃꯥꯏꯅ ꯊꯛꯀꯅꯤ ꯁꯤꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯕꯣꯇꯜ ꯑꯃꯈꯛ ꯗꯔꯀꯥꯔ ꯇꯥꯕ ꯕꯣꯇꯜꯁꯤꯕꯨ ꯂꯩꯔꯗꯤ ꯇꯣꯏꯂꯦꯠꯀꯤ ꯑꯃ ꯃꯣꯏꯒꯤ ꯏꯁꯤꯡ ꯃꯥꯏ ꯀꯩ ꯇꯥꯕꯁꯤ ꯊꯛꯑꯒ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯏꯁꯤꯡ ꯈꯨꯌꯥꯝ ꯂꯩꯔꯝꯕ ꯑꯗꯨꯒ ꯃꯩꯇꯩ ꯃꯆꯥ ꯊꯦꯡꯅꯔꯦ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ ꯀꯩꯅꯣ ꯍꯨꯝꯐꯨ ꯋꯥꯏꯔꯦ 60 ꯈꯛ ꯂꯧꯔꯦ ꯌꯨꯝ ꯌꯧꯔ ꯀꯥꯞꯄꯤꯔꯒꯦ ꯍꯥꯏꯅ 60 ꯂꯧꯔꯦ 80 ꯄꯤ ꯕꯣꯇꯜ ꯃꯆꯥ ꯂꯧꯔꯦ ꯑꯗꯨ ꯏꯁꯤꯡꯒ ꯂꯣꯏ ꯍꯩꯗꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗ ꯌꯥꯔꯒ ꯄꯨꯛ ꯊꯟꯅꯕ ꯊꯛꯑꯦ ꯍꯥꯏꯕ ꯏꯁꯤꯡꯗꯣ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯀꯣꯟꯅꯗꯕꯒꯤ ꯑꯗꯨ ꯌꯨꯝ ꯌꯧꯕꯗꯁꯨ ꯚꯥꯔꯥ ꯌꯥꯎꯗꯦ ꯃꯄꯥꯟ ꯊꯣꯔꯛꯑꯦ ꯃꯦꯖꯤꯛ ꯑꯃ ꯇꯣꯡꯉꯦ ꯑꯗꯨꯒ ꯌꯨꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯃ ꯊꯣꯛꯍꯜꯂ ꯄꯩꯁꯥ ꯄꯤꯍꯜꯂꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯒꯗꯤ ꯊꯦꯡꯅꯅꯤꯡꯗ꯭ꯔꯕꯅꯦꯕ ꯊꯦꯡꯅꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯗꯨꯝꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯁꯨ ꯊꯦꯡꯅꯅꯤꯡꯉꯔꯣꯏꯗꯕꯅꯦꯕ ꯈꯨꯋꯥꯗꯨꯗꯤ ꯑꯗꯨꯝ ꯀꯤꯔꯦ ꯄꯨꯟꯁꯤꯗ ꯃꯄꯥꯟ ꯂꯝ ꯆꯪꯉꯣꯏ ꯑꯗꯣ ꯊꯕꯛꯁꯦ ꯑꯗꯨꯝ ꯃꯈꯜꯁꯦ ꯃꯌꯥꯝ ꯊꯦꯡꯅꯔ ꯂꯥꯛꯄꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯔꯠ ꯑꯣꯏꯗꯕ ꯁꯤꯒꯤ ꯊꯕꯛꯁꯤꯃ ꯍꯧꯖꯤꯛꯁꯦ ꯀꯅꯥꯅꯣꯃꯗ ꯇꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯇꯥꯛꯑꯣ ꯍꯥꯏꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯍꯩꯇꯕ ꯊꯕꯛꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣꯕ ꯍꯩꯇꯕ ꯄ꯭ꯂꯦꯟ ꯄꯥꯏꯕꯗꯣ ꯑꯗꯨꯕꯨꯗꯤ ꯍꯩꯔꯣꯏꯅ ꯄ꯭ꯂꯦꯟ ꯄꯥꯏꯕꯁꯦ ꯍꯩꯔꯣꯏꯕ ꯅꯪ ꯇꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯥꯛꯀꯅꯤ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯐꯪꯉꯕꯅꯤ ꯆꯨꯝꯗꯣꯏꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯐꯪꯉꯕꯅꯦꯕ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯉ ꯇꯥꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯩ ꯑꯌꯥꯝꯕ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯌꯦꯡꯒꯜꯂꯦ ꯁꯣꯏꯗ꯭ꯔꯦ ꯊꯣꯏꯅꯥꯎ ꯄ꯭ꯂꯦꯟ ꯄꯥꯏꯗꯣꯔꯦ ꯑꯩꯗꯤ ꯀꯩꯅꯣꯝ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯟꯕ ꯌꯨꯇ꯭ꯌꯨꯕꯇ ꯍꯦꯛꯇ ꯌꯦꯡꯉꯦꯕ ꯐꯣꯟ ꯀꯩꯅꯣ ꯃꯤꯗ ꯄꯥꯛ ꯍꯪꯗꯕꯗꯣ ꯍꯪꯗꯕꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯌꯦꯡꯖꯕ ꯑꯗ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣ ꯃꯣꯅꯤꯇꯥꯏꯖ ꯀꯩꯀꯩ ꯇꯧꯔꯤꯁꯦ ꯁꯤꯁꯦ ꯀꯅꯥꯝ ꯌꯥꯎꯗꯦ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯃꯦꯟꯕꯗꯣ ꯑꯃ ꯇꯦꯛꯁ ꯏꯟꯐꯣ ꯃꯦꯟꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯗꯥꯏꯔꯛꯇꯅ ꯃꯦꯟꯕꯤꯈꯤꯕꯀꯣ ꯑꯇꯩꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉ ꯇꯧ ꯉꯥꯛꯇꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯣꯏꯗꯕꯤꯅꯤ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯄ꯭ꯂꯦꯟꯁꯦ ꯊꯧꯔꯛꯀꯦ ꯍꯥꯏꯔꯦ ꯊꯣꯏꯅꯥꯎꯁꯦ ꯄ꯭ꯂꯦꯟ ꯊꯧꯔꯛꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯆꯦꯛꯁꯟꯕꯗꯤ ꯐꯩ ꯑꯗꯣ ꯃꯤꯑꯣꯏꯕꯒꯤꯅꯦ ꯇꯦꯂꯦꯟꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯗꯨꯝ ꯄꯣꯖꯦꯁ ꯇꯧꯔꯒ ꯂꯩꯗꯣꯏꯅꯦꯕ ꯂꯣꯏꯅꯃꯛ ꯌꯥꯎꯔ ꯂꯩꯗꯣꯏꯅꯦ ꯑꯗꯨꯗꯩꯗꯨꯗ ꯊꯣꯏꯅꯥꯎꯒꯤꯁꯨ ꯇꯦꯂꯦꯟꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯀꯣꯃꯦꯗꯤꯌꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯁꯤꯁꯨ ꯇꯦꯂꯦꯟ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯇꯦꯂꯦꯟꯁꯤ ꯅꯠꯇꯕ ꯑꯟꯌꯨꯖꯨꯋꯦꯜ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯇꯦꯂꯦꯟꯁꯦ ꯂꯩꯌꯦꯗꯤ ꯈꯪꯉꯒ ꯃꯌꯥꯝꯅꯁꯨ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕ ꯇꯦꯂꯦꯟꯇꯤ ꯑꯣꯏꯗꯕ ꯁꯤꯒꯤ ꯇꯦꯂꯦꯟꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯁꯛꯁꯤ ꯁꯛꯇ ꯍꯥꯏꯔꯁꯨꯅꯦ ꯁꯛꯁꯤ ꯐꯖꯍꯟꯕꯁꯨ ꯉꯝꯕ ꯊꯤꯍꯟꯕꯁꯨ ꯉꯝꯕ ꯑꯗꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯒꯨꯝꯕꯁꯦ ꯍꯦꯛꯇ ꯀꯣꯏꯁꯥꯟ ꯁꯥꯟꯅꯕ ꯉꯝꯕ ꯑꯗꯨꯝꯕꯗꯤ ꯀꯌꯥ ꯈꯔꯒꯗꯤ ꯉꯝꯃꯦ ꯍꯥꯏꯕ ꯑꯗꯩ ꯈꯨꯠ ꯍꯛꯆꯥꯡꯁꯦ ꯃꯈꯣꯟꯒ ꯄꯪꯊꯣꯛ ꯊꯣꯛꯀꯟꯕ ꯍꯥꯏꯗꯤ ꯈꯨꯠ ꯇꯥꯡꯗꯒꯨꯝꯕꯒ ꯌꯥꯝ ꯊꯣꯛꯍꯟꯕꯗꯣ ꯃꯤꯅ ꯊꯣꯛꯍꯟꯕ ꯉꯝꯃꯣꯏꯗꯕ ꯖꯒꯥ ꯊꯣꯛꯍꯟꯕ ꯉꯝꯕꯗꯣ ꯑꯗꯨꯝꯕ ꯈꯔ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯣ ꯀꯅꯥꯝ ꯈꯪꯗꯕꯅꯤꯅꯦ ꯑꯗ ꯀꯅꯥꯝ ꯈꯪꯗꯕꯁꯤꯃ ꯉꯁꯤ ꯈꯪꯗꯣꯛꯍꯧꯔꯁꯦ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯍꯩꯗꯤ ꯍꯩꯉꯝꯕꯅꯤ ꯃꯤ ꯂꯩꯗꯅ ꯅꯥꯜꯂꯦ ꯅꯥꯀꯣꯡ ꯂꯦꯡꯕ ꯈꯣꯠꯄ ꯂꯩꯒꯨꯝꯕꯗꯒ ꯁꯨꯝ ꯁ꯭ꯅꯦꯜ ꯆꯠꯄ ꯁꯥꯟꯅꯕ ꯑꯗꯨꯝꯕꯗꯣ ꯑꯩꯁꯦ ꯍꯥꯟꯅ ꯕꯤꯕꯣꯏꯁꯨ ꯇꯧꯔꯦ ꯗꯥꯟꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐ꯭ꯂꯤꯞꯀꯨꯝꯕ ꯑꯣꯟꯕꯗꯣ ꯖꯤꯝꯅꯥꯁꯇꯤꯛꯁꯨ ꯇꯧꯔꯦ ꯖꯤꯝꯅꯥꯁꯇꯤꯛꯁꯨ ꯌꯥꯝ ꯍꯩ ꯑꯗꯣ ꯈꯣꯡ ꯇꯦꯛꯈꯤꯕꯩ ꯇꯣꯛꯈꯤꯕꯅꯤ ꯃꯈꯜꯁꯦ ꯌꯥꯝ ꯇꯧꯔꯒ ꯂꯥꯛꯑꯕꯅꯦꯕ ꯉꯁꯤ ꯂꯣꯏ ꯈꯪꯗꯣꯛꯍꯧꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯈꯪꯗꯣꯛꯍꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯇꯦꯂꯦꯟꯁꯤꯃꯁꯨ ꯈꯪꯍꯧꯔꯁꯦ ꯀꯩꯗꯧ ꯍꯥꯏꯅꯣ ꯊꯣꯏꯅꯥꯎꯅ ꯍꯩꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯂꯩꯗ ꯇꯧꯔꯛꯀꯦꯁꯦ ꯂꯩꯗ ꯌꯥꯝ ꯅꯠꯇ꯭ꯔꯥ ꯌꯥꯏ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉ ꯇꯧꯔꯒꯦ ꯀꯦꯃꯦꯔꯥꯗ ꯇꯧꯕꯤꯌꯣ ꯍꯣꯏ ꯂꯩꯗ ꯍꯥꯏ ꯁ꯭ꯅꯦꯜ ꯆꯠꯄꯗꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯍꯩꯔꯝꯃꯣꯏ ꯅꯪ ꯍꯩꯔꯝꯃꯣꯏꯅꯤꯗ ꯍꯩꯕ꯭ꯔꯥ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯣꯏ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯣꯏ ꯍꯩꯔꯝꯃꯣꯏ ꯑꯗꯨꯒ ꯈꯨꯠꯇꯒ ꯃꯈꯣꯟ ꯌꯥꯝ ꯁꯤꯗꯒ ꯌꯥꯝ ꯊꯣꯛꯄꯅꯤꯅꯦ ꯑꯩꯗꯤ ꯀꯥꯎꯔꯦ ꯍꯧꯖꯤꯛ ꯇꯧꯗꯕꯒꯤ ꯇ꯭ꯔꯥꯏ ꯇꯧꯁꯦ ꯑꯗꯨꯁꯨ ꯈꯨꯠꯇ ꯁꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯝ ꯊꯣꯛꯂꯩꯉꯝꯃꯦ ꯀꯩꯒꯤꯅꯣ ꯅꯪ ꯁꯤ ꯈꯨꯠꯁꯤ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯁꯦꯝꯗ ꯌꯥꯔꯣꯏ ꯃꯦꯀꯥꯅꯤꯛ ꯇꯧꯔꯒ ꯑꯣꯀꯦ ꯁꯦꯝꯕꯁꯦ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯁꯦꯝꯃꯁꯤ ꯃꯌꯥꯝ ꯁꯦꯝꯕꯤꯌꯣ ꯁꯤ ꯈꯨꯠꯁꯤ ꯃꯈꯣꯟ ꯑꯗꯨꯝ ꯊꯣꯛꯂꯩꯃꯦ ꯑꯗꯨꯝ ꯊꯣꯛꯑꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯦꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯥꯕ ꯈꯣꯠꯄ ꯇꯧꯗꯕꯅꯤꯅ ꯀꯩꯝ ꯑꯗꯨꯝ ꯇꯧꯗꯦ ꯇꯦꯂꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯊꯝꯕꯁꯤꯅ ꯀꯩꯁꯨ ꯇꯧꯖꯕ ꯋꯥꯅꯤ ꯀꯥꯏꯔꯣꯏ ꯍꯥꯏꯅ ꯇꯧꯔ ꯍꯩꯌꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯇꯩꯗꯤ ꯀꯩꯅꯣ ꯅꯥꯀꯣꯡꯒ ꯂꯦꯡꯕ ꯅꯥꯀꯣꯡꯁꯨ ꯍꯥꯏꯈꯤꯕꯗꯨꯗꯤ ꯂꯦꯡꯉꯦ ꯌꯦꯡꯉꯣ ꯂꯦꯡꯗ꯭ꯔꯥ ꯑꯗꯒꯤ ꯆꯤꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯅꯥꯀꯟ ꯄꯩ ꯍꯩꯅꯦ ꯃꯤꯅ ꯆꯤꯟ ꯄꯩꯌꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯄꯩꯗꯅ ꯑꯩꯅ ꯅꯠꯇꯕ ꯃꯊꯪ ꯃꯈꯥ ꯄꯨꯟꯅ ꯄꯩꯊꯣꯛꯄ ꯍꯥꯏꯅ ꯑꯗꯨꯁꯨ ꯍꯥꯏ ꯊꯣꯏꯅꯥꯎꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯑꯗꯒꯤ ꯀꯩꯅꯣ ꯌꯥꯝ ꯂꯩꯅꯤꯅꯦ ꯁꯛꯀꯁꯦ ꯌꯥꯝ ꯊꯤꯍꯟꯕ ꯍꯩ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯗꯤꯄꯤꯗꯨ ꯅꯣꯏ ꯎꯔꯝꯃꯅꯤ ꯑꯩ ꯃꯥꯟꯕ꯭ꯔꯣ ꯑꯗꯨꯕꯣ ꯍꯣꯏ ꯑꯗꯣ
hojik som da to ai adi chimai ne adi ki ai noma ka kana da khoi numidang gai thomina ba da khoi manama maning da thorpan han ai na du sak to ru oi ki yan lo ma masa ki gi adi numidang du mai torok pai ai de ki hai tau sai ra ba do adu ai mu ki le ho do ra si dai khali je sak yam chi mane du ku chi do ga to na ai ji suma ai man dam ne on thok yam posta da su lai sak chi de thisan hal ro ji da de adu ke su kai okay adu tara ga di thona ngasai gi wang dong lak tara ga di ai da no da hojik se time machine ma pi re ba ko adu ga time machine je pi ra kan se nang se past ta chalo na tra future ta chalo ani nang apa ma taw ro hai tara di thoinau da karam ba da chakani du ga maram du su hai bi ro ai se kana da chakani past chakada bo gi maram se kai gana kan angang ori kan pusi dam pam ta angang la ko chen sana ba di khang di hojik di yaksang hai ro ne yaksang da hojik kan yaksang sina mu kari no khang dre yaksang man de ba hat angang ori kan de to ko chen ko te mi na pon khuman nam yaksang hojik di sma man du gumba ai di natraga khongban chong da sana bi jo ko angang ma chen nam sana bi do adu phang dre di miss to chai ki kot pi kan sana ne manau kot pi kan hai da gi mi ta ga pam na bi da wo do ai mi ta thin ni kan to da adu ai yam kot pa ai yam hai du ma sana adu si te de te ne yam tak tak ka sana ho la khada ga pa na da ba gi sau lang na ba ai du ba ga han ka tha din tak 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 ka adu gam kan na sa tha gi adu da gi di lap thok na pai gi ba gi som da ba ma chai chuan ni manau chuan au am da cham chani yau ni ba gi di ka ko di ni si ni ma ya ji da nu si ro moi da bo ji di ai di adu ma sana jam hai game adu guli ta ka pa su ka moi ai ga sana ja ki ya ma'am ai di khut jam chum ba sai si da si doi de ba ai moi su to mai ngam ba ai la di moi sana ba hon da ki ba hai gi ba do hai ya dum ba da hai dum ba ju cha da ba hai adu ha ji dai ma si ja pi ra ga nang chat lo hai ta di pa se ba sa la sana din sai te ko ha ji ki hai ram ni na ba he ram hai ra ni ba da han anga kan de anga kan hai le ba ji hai ne du na moi ma'am da ai na ma'am na ya ni he no kulak ka dum hai khala sana nei lo ada ini si wala ba de adu mo amu yo na di sing yo da moi na ada picture kam sana de picture sakai ka tor ga thana hoi natte sakai langa ga sakai ko ga kan da picture ga kan tong na pina bi khang do noi sai sana da akoi khung kang di sana sakai si ma dang ji mai thi le ta se na khang da ba de ma hai sakai sana rong ko si le da na ko sakai si lang da ni sana man sakai je khil la ni khil la man picture si lo na thek tu ne maning da ko sakai lang ga hain ka pha la di ko adu ai na ngam ma ching de ne adu phau dra ga man the masing du masing thi ra in pi du na hai na ma se ta yi ba ngo da hojik se ai ba ta si da si lo ga sa da ba ta se ai ne du sana da picture ga chuk tha phange ai di adu mai ta tha to ba le guli da sana su guli je bottle mari manga hai dok te na pat khara chawra kan da edu kan matam chaw re kan khale class 8 9 ka pakhang phari ga pakhang phari kan okay ada next question se thoinau na hadi adum si su chat pa gi matang oi de ne ko hadi na hadi pass chat ni future chat ni du mai na yamna pam jaba era ma da han gro na hai re ba thoinau se cha gro nang yam pam jaba era ma da hai re du di chagam da hoi ira se hadi mai ira ma thang lai ni da ado si era se nang ko ai de pam jaba ma da chat lo hai tar karam ba era da chat ka te da hojiki dum pa me de hojiki ira se ai ira se dum pam de san ai hana di ai do awa ba nga oi ba jingna nungai ba phangai ji hojik khata ne ba ha di nungai ba ta phang te bi kai mong adu hana awa ba sing do pam te pam hojiki lai si dum yam pam hojiki ira se dum pa me okay ado hojiki lai si da dum nang onda aina su aina ba pi da pi sala ga do ina ko power si ba su pi ra gi ba ko aduga sigi power se nang na si na ning ba mong da si jin na ro thoinau na pam jo mong da ai power si dum ya do ro ni ko nang gi pam jo mong si jin na ba da ado pi re ba adu tar di aina pi ra ka do power se nang adum khan ba gan da ko karma power ko ham dau ma le aduga karai da kai dau bu da ka di si na ni pi nang pi di power ja nang na hoi anh tong ni ma tau ba loina mak ya doi ne ba kutub ya yoi bi lai dai ne kutub ya yoi bi thoi ta thok bi ma adu dura lai be de adu dura piro ra adu piro adu piro di yar kai tau bu da di si adu to aina Unfiltered YouTuber program asigi manga suba episode asi ma'am part ani thokna pujar ke
ꯑꯍꯥꯟꯕ ꯄꯥꯔꯠ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯑꯩꯈꯣꯏꯒꯤ ꯊꯣꯏꯅꯥꯎꯗ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯤ ꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯃ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯁꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯄꯥꯔꯠ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯕꯥꯏ ꯁꯤ ꯌꯨ ꯏꯟ ꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣ